Manipur da houzik thoiba khogi nuaitaba thodok mayam tha mapan chujalak torobani chujalaba suraba gumbani haitare sigi sida khogi tasengna khogi thigatlu matamda khoina tasengna yam nuaitaba haibadi thabudi mapan haibagi wani dubu mamang dagi soiba mamang dagi system manungsida soiba democratic country mada state ama oiriba Manipur da yamna haidi law singse chatnaramdabra ek singse chatnaramdabra ade kaino tawrammi base haibase yamna confusing state amada leiramba haitare aduna aina ngasi question hangjaning badi koigi su se abrogate tawba su tawnari base 25 militants group kani aduna su si ground rule follow tawde has miyam punamakna khangabani abrogate tawdaba sunga yaroi su gi se NRC tawdaba yaroi habse miyamna loin khangabani adu su pangal leiraba NRC tawdaba yaroi has khangabani adudagi refugees sing illegal immigrants sing pangbam thoktana phangiba mayam sing constitutional rights makoi de lokthokpa haibase mayamna khangbirabani sigi mathak sida huzik Khutlai paiba sing sida Manipur da leriba sus militants groups 25 ne bako huzik signed suspension operation tripartite agreement sign tawnari mise sinataba hagi militants group kyamuk layeba hadi ma makoi Kuki gi manak sida haibadi 25 ki mathak sida Khutlai paiba sagai khudingi chief khudingi militants group layeba si se makoi si makoi Khutlai pairiba pairamiba makoi dominate tori se tawba yabra haibi question duneba aduna ain hangjani question di 1967 da pass tawkiba ek amalai Manipur Hill Areas Acquisition of Chief Rights Act 1967 haiduna sigi Chief Right Act si koigi 1967 da pass tawkhrabane ado houzikphao 57 2024 ne huzik leriba se sahi yankai tade churabauda sigi se mapung fana government of Manipur da mamangi party oiro any leramba government oiro houzikphao da phajana chatna hanba ngamdriba se keigeeno haibaneba haibadi yengbiyo naga ichinau singsigi makoigi area da makoi leizariba koigi hill area singsidadi haibadi phajana democratic way da chief khanduna natraga makoi public ki yanaba makhada public ki apamba makhada makoi chief to khalaga pot koigi issue sing loin tanayeba adubu leiriba Kuki dominated area gi mafam singsidadi kei haitare hereditary chieftainship kawesi se hereditary chieftainship se leira kanja chief singsina tawning kushi tawba dominate tawba moine command gi makhada makoina haradi yadaba yaroi haiba makoina militants group su sagai khudingi hangdoi haira kanda makoina tawba aduna huziki losi yengbiu whole north east Manipur khataneba koigi hereditary chieftainship se louthokhri base haibidi yengbio 1954 da government of Assam Lusai Hill district acquisition of chief rights bill sida koigi louthokrabani haitare mizo masagi mizo hill district sida huzi mizoram khangnari base 1955 da koigi hereditary chieftainship se louthokrabani even Tripura da bauda panchayat system se Kuki chieftainship tagi replace tawrakanda panchayat system ohelabani haitare under Tripura Tribal Areas Autonomous District Council gi matung ina aduna even Myanmar masasi da bauda hereditary chieftainship se haidi chief sigi full power ohen basi hereditary chieftainship se louthokrabani even Myanmar bauda adu taragani Manipur da huzi village authority act 1956 am haibasum leibani na yum kun taragadi village am oigadabani adu haibam leibani na makoina mi se illegal immigrants myam se kaushalaga village amamam ohele hare kanda 56 to use tawre hare kanda chief to na ningthau oira kanda makoina tawning kusi tawanba Khutlai paiba huzik su tawnari basi 25 militants group tangni sinataba Kuki gi sagai khudingi makoina nongoi paiba Khutlai paiba lehelakanda hereditary chieftainship lehen base si houzikphao 1967 da pass tawgiba Manipur Hill Areas Acquisition of Chief Rights Act 1967 se chahi yankai tare mamang da pass tawkhrabaneba houzikphao mapung phana chatnadri base keigeeno si chatnaba taragadi democratic chatpa leibakni sidadi matawning kusi tawba yaba nate makoi elected tawgera selected tawgera adu tawrakanda koigi democracy chatpa leiba am oiduribani haita natabida makoina mapadai changel agami akoi yumkun nama lehelasi village am ohelasi adi mathakta akoi ningthauni chief aisi moine commanding power am lehelaga tawning kusi tawhanba election na seasonarapa dominate tawhalakpa Khutlai paiba kangu haudorakpa commanding power haidi mingona na pusapuda everyone da extortion oiro am oiro tawhalakpa si se democracy ki wahan thokra haibadune aduna pass tawdabashu nate ek se passu tawramabaneba adu taragadi hereditary chieftainship sigi abolish tawdri base keigeeno haibadune question se leiri base aduna huzik government da aikoin haizening badi akoin
act sisu pass tawraga leirabanina mapung phana Manipur Hill Areas Acquisition of Chiefs Right Act 1967 se chatnahanbiu aduga Heriditary chieftainship makoigi chief singsina tawning kusi tawriba Kuki gi chief singsina tawning kusi tawba illegal immigrants laksilaga makoina tawning kusi tawholiba se sigi se ang lokthok taragadi nongmei paiba Khutlai paiba kangu sugi mathakta leiriba su leiriba sagai khudingi makoi Kuki gi sabai khudingi militant group kangu leiriba se sigi myam se loina handarakani 100% handarakani aduna democracy gi wahan thok lehenbiu aduga act law su pass tawraga leirabanina sigi act si mapung phana koi Manipur da chanahanbiu all north east state ta hereditary chieftainship si louthokhraga masa masa gi act dugi matung ina haitare akoi Manipur da houzik leirami bise keigeeno kanana soirami bano soiraga lakpa ne koi joji wari base houzik su sum yengaga leidori bra sum yengaga leidori bra sigum asoi myam se isagi power da phudok piu chap chaba ain logi matung ina pasu tawgraba pot ama ek ama loiramnina phudok piu aduga soriba myam sem semdok piu aduga tangdu leitaba state ama imaleba ama oinabagi damakta aduna akoina sum una khangna khangjana da leiragadi hana dagi houzik pibom soi basidagi hena pibom solak basu yai aduna houzik leiringai sida apataba mayam soriba mayam akedi makoina mapane changchila Kuki illegal immigrants ne tawriba mayam se pulak amuktan semdo ona bohna sin haijari